ꯀꯝꯗꯧꯔꯤꯒꯦ ꯚꯥꯏ ꯌꯥꯝ ꯅꯥꯟꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯣꯂꯦꯖ ꯐꯥꯎ ꯆꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯒꯥꯔꯤ ꯑꯗ ꯂꯩꯍꯧꯔꯦꯅꯦ ꯚꯥꯏ ꯁꯤ ꯀꯌꯥꯃꯨꯛ ꯄꯤꯖꯥꯠꯅꯣ ꯑꯗꯨ ꯇꯥꯡꯗ꯭ꯔꯕꯅꯤꯗ ꯌꯥꯝ ꯍꯣꯡꯊꯔꯕꯅꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯇꯥꯡꯕ ꯂꯩꯁꯤ ꯇꯧꯔꯝꯃꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯂꯣꯇꯔꯤꯒꯤ ꯐꯥꯎꯗꯧ ꯂꯩꯕ꯭ꯔꯥꯅꯦ ꯂꯣꯇꯔꯤ ꯋꯥꯟꯇꯦꯗ ꯁꯤꯒꯨꯝꯕ ꯀꯩ ꯊꯧꯕꯕꯨ ꯂꯣꯇꯔꯤꯒꯤ ꯗꯔꯀꯥꯔ ꯂꯩꯒꯦꯅꯦ ꯑꯁꯤꯒꯤ ꯒꯥꯔꯤꯁꯦ ꯌꯣꯟꯅꯤ ꯍꯥꯏꯕꯅꯤ ꯌꯣꯟꯗꯣꯏꯅꯦꯕ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯇꯦꯁ ꯑꯃ ꯇꯧꯒꯦ ꯄꯤꯔꯣ ꯁꯣꯝ ꯄꯤꯔꯣ ꯐꯔꯗꯤ ꯂꯧꯍꯧꯒꯦꯕ ꯁꯦ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯕꯨ ꯊꯧꯒꯦꯕ ꯌꯥꯝ ꯁꯥꯡꯅꯗꯤ ꯊꯧꯒꯤꯅꯣ ꯅꯍꯥꯟꯁꯨ ꯁꯤꯗ ꯃꯄꯨ ꯂꯥꯛꯑꯒ ꯏꯆꯣꯞ ꯆꯣꯞꯅꯩ ꯊꯦꯡꯉꯣꯏꯗ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯑꯩ ꯂꯥꯛꯄꯨꯔꯒ ꯆꯠꯈꯤꯗ꯭ꯔꯤꯗꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯃꯤꯗꯣ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯃꯥꯅ ꯃꯣꯕꯥꯏꯜꯗ ꯄꯥꯏꯁꯟꯈ꯭ꯔꯒ ꯄꯤꯌꯨ ꯌꯥꯗ꯭ꯔꯤꯅꯦꯃꯤ ꯃꯗꯨꯅ ꯐꯣꯟ ꯇꯧꯕꯒꯤ ꯇꯟꯖꯥꯗꯣ ꯐꯪꯒꯗꯣꯏꯅꯦꯕ ꯁꯦ ꯁꯥꯎꯔꯅꯣꯕ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯉꯟꯇꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯤ ꯃꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯤꯁꯤꯕꯨ ꯉꯥꯛꯄꯤꯔꯦꯀꯣ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ ꯑꯁ ꯑꯩꯈꯣꯏ ꯍꯦꯔꯣ ꯂꯥꯛꯑꯦꯅ ꯀ꯭ꯂꯥꯁꯁꯨ ꯂꯩꯇꯦ ꯀꯥꯟꯇꯤꯟꯗꯔ ꯀꯩꯅꯣ ꯆꯪꯂꯒ ꯑꯆꯥꯄꯣꯠ ꯆꯥꯅꯔꯨꯁꯦ ꯃꯥ ꯑꯣꯐꯔ ꯇꯧꯍꯟꯁꯦ ꯑꯦ ꯌꯥꯏꯅꯦ ꯆꯠꯁꯤ ꯌꯥꯏꯐꯗꯤ ꯕꯥꯏꯛ ꯑꯍꯟꯕꯁꯨ ꯂꯩꯔꯕꯅꯤꯅ ꯄꯩꯁꯥꯒꯁꯤ ꯍꯤꯠꯇ ꯄꯥꯏꯔꯝꯃꯅꯤ ꯊꯦꯡꯉꯦꯕ ꯆꯠꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ ꯅꯣꯏ ꯆꯠꯂꯝꯃꯣ ꯀꯩ ꯅꯠꯇꯦꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯒꯥꯔꯤꯁꯦ ꯑꯣꯏꯕꯅꯦꯕ ꯃꯊꯪꯗ ꯄꯨꯡꯉꯥꯟꯗ ꯉꯥꯡꯉꯤ ꯁꯤ ꯑꯣꯏꯕꯅꯦꯕ ꯃꯥꯅꯦ ꯐꯨꯔꯤꯠꯁꯤꯗꯤ ꯑꯁꯤꯁꯨ ꯑꯣꯏꯕꯅꯦ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯁ ꯃꯥꯅꯦ ꯃꯤ ꯇꯨꯄꯤꯁꯨ ꯍꯣꯏ ꯐꯝꯃꯣ ꯋꯥꯏꯕ ꯀꯩꯅꯣ ꯈꯔ ꯆꯥꯔꯁꯤ ꯎꯗꯣꯔꯣ ꯀꯩꯅꯣ ꯀꯩ ꯆꯥꯁꯤꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯌꯥꯏꯌꯦ ꯊꯣꯏ ꯅꯈꯣꯏꯅꯤ ꯍꯥꯏꯔꯣꯗꯅ ꯑꯩꯈꯣꯏꯗꯤ ꯂꯥꯜ ꯃꯣꯜꯁꯨ ꯆꯥꯅꯤꯡꯉꯤ ꯕꯔꯐꯤꯁꯨ ꯆꯥꯅꯤꯡꯉꯤ ꯄꯦꯔꯥꯁꯨ ꯆꯥꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯊꯣꯏꯒꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯑꯦ ꯕꯣꯏ ꯆꯥꯅꯕꯅꯦ ꯇꯔꯨꯛ ꯄꯨꯔꯣ ꯂꯥꯜ ꯃꯣꯍꯟꯅꯦ ꯕꯦꯔꯥꯅꯦ ꯀꯣꯐꯤꯅꯦ ꯀꯣꯐꯥꯅꯦ ꯅꯣꯏ ꯄꯨꯔꯣ 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 ꯌꯥꯏꯐꯕ ꯁꯤꯗꯤ ꯅꯪꯅ ꯅꯤꯡꯕ ꯂꯣꯏ ꯊꯨꯡꯗꯣꯏ ꯃꯥꯜꯂꯤꯍꯦ ꯍꯣꯏ ꯊꯨꯡꯉꯅꯤ ꯊꯨꯡꯉꯣ ꯆꯥꯔꯁꯦ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯛꯇꯨ ꯃꯥꯟꯗꯦꯕꯣ ꯁꯤꯅꯗꯤ ꯌꯥꯒꯤꯗꯧ ꯃꯥꯟꯗꯦ ꯀꯧꯈꯤꯗꯧꯅꯦ ꯇꯣ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯄꯩꯁꯥꯕꯨ ꯀꯌꯥꯝ ꯌꯥꯎꯔꯤꯖꯥꯠꯅꯣ ꯂꯨꯄꯥ 5 ꯆꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯆꯥꯅꯤ ꯃꯥꯡꯗ ꯏꯀꯥꯏ ꯐꯩꯗ꯭ꯔꯣ ꯏꯀꯥꯏꯒꯟꯕꯁꯤꯅꯕ ꯆꯣ ꯅꯣꯏ ꯆꯥꯎꯍꯦ ꯑꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯧꯁꯤꯔꯥ ꯑꯦ ꯀꯩꯅꯣ ꯕꯣꯏ ꯀꯣꯐꯤ ꯇꯔꯨꯛ ꯑꯧ ꯇꯔꯨꯛ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯍꯣꯏ ꯌꯥꯏꯅꯦ ꯍꯥꯏꯌꯨ ꯐꯩ ꯌꯥꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯅ ꯊꯦꯡꯉꯒꯦ ꯌꯥꯏꯐꯕ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯟꯅꯕ ꯑꯃꯥꯟꯕ ꯑꯃ ꯂꯩꯕ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤꯗ ꯃꯌꯥꯝ ꯃꯊꯪ ꯒꯥꯔꯤ ꯃꯆꯥꯁꯤ ꯀꯧꯁꯤꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯖꯥꯠꯅꯤ ꯆꯠꯁꯜꯂꯣ ꯇꯥꯃꯣ ꯉꯝꯃꯠꯇ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯁꯤ ꯑꯩ ꯅꯅꯥꯎꯅꯤ ꯑꯁ ꯇꯥꯃꯣ ꯏꯕꯨ ꯈꯪꯗ꯭ꯔꯕꯣꯏ ꯑꯁ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨ ꯎꯅꯗꯕ
tamo kom do birige tamo undu kuire ne ado mobile pasam ne tamo ge ado tamo iban sundu kuire kem samin sidina manager coffee ni sida ngahaktang laytabada karigino munyengidubo oh tamo tamo seto salo tamine siba kuire ba tamin deba tasol tamo mana kau ini tamo kuire ne deba cha tamin dare yam nungai tamo ado ai maram si phamu ba ma chaugi tamo yam nungai tamo hai chaugi mobile sile tamo Kanano sibo? ꯆꯠꯂꯁꯤꯔ ꯆꯠꯁꯦ ꯌꯥꯔꯅꯤ ꯑꯩ ꯄꯤꯔꯒꯦ Piru ke nune nasi dia pe marumna offer to dini chalo bhai chalo ꯍꯣꯏ ꯍꯦ ꯉꯁꯤꯗꯤ ꯌꯥꯏꯐꯅ ꯑꯣꯐꯔ ꯇꯧꯏꯅꯤ ꯀꯩꯅꯣ ꯑꯗꯨꯅꯦꯕ ꯊꯣꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒꯦ ꯊꯣꯛꯄꯤꯔꯝꯃꯣ ꯀꯦꯇꯔꯒꯦ ꯕꯤꯜꯁꯦ ꯆꯍꯨꯝ ꯊꯣꯛꯑꯦꯅꯦ ꯆꯍꯨꯝ ꯇꯥꯃꯣ ꯑꯅꯤꯄꯥꯟ ꯐꯝꯃꯤꯁꯦ ꯀꯣꯐꯤ ꯊꯛꯏꯁꯦ ꯐꯝꯃꯤꯁꯦ ꯉꯁꯥꯏ ꯀꯣꯐꯤ ꯎꯆꯕꯗꯣ ꯑꯣ ꯄꯩꯁꯥꯗꯣ ꯃꯥ ꯇꯧꯔꯅꯤ ꯃꯥ ꯇꯧꯔꯗꯣꯏꯅꯦꯕ ꯐꯔꯦ ꯐꯔꯦ ꯆꯧꯒꯤꯒꯦ ꯆꯣ